Ahanbada Maruoiba Pau. Ansamgi liching makada satakhiba pung nifunipan gi office picketing gi manungda Senapati gi SP gari amanga ta thokre. PM na ichaw mayok nariba NE gi CM Singh Manipur gi Governor ga wari sanaduna mathau taba tengbang pi gani khangankre. Operation Sindur matung Manipur yauna awang nongpok state singda security challenge kaya thengnari haina RK Ranjan na phongdokre. Kuki Singh na Metei gi san Hatlaga Pukhrabasu AR na Khangsinnadana Leire haina ikal na phongdorakle. Imphal East District Relief Camp Kuntaruk hangdoktuna miyoi lising aniga chahum changjafam lauduna leire. Kongbo Turel gi torban kaipedagi khulkaya ising na thumjinkre. Senapati District ta ichawgi phibam luna leire, maram perel gi lambi ga saruk meter chama ising na chenthakre. Ansam gi liching makhada chathakiba pung nifunipan gi office picketing gi manungda Senapati gi SP gari amang ata thokre. Indo-Myanmar border ki sarukta central government ki maikaidagi haujik chathariba border fencing khabagi thabak asi khudakta lepkadabani amasung hana chatnaramba free movement regime adu makhatana chatnagadabani haiba demanda ansamna lawkhiba warep ki matung ina ngarangdagi hauna naga singna namna taba chingi mafam singda chatharakiba pung nifunipan gi sarkar gi office sing thingjinbagi khongjang adu gi manung channa ngasi naga gi tongan ba loop singi volunteer singa chauna muknabagi thodokta Senapati SP gi gari amang ata thokre hairi. Ansam na kaukiba pung nifunipan gi office picketing gi khongjang adu sawatladuna ngasi asi Senapati District Students Union na masigi unit ama oiriba Mau Students Union, Maram Students Union, Paumui Naga Students Union, Thangal Students Union amasung Jilyangrong Students Union Senapati ga punna khutsamnaduna naga singna namna tariba chingi district singda leiriba sarkar gi office sing thingjinbagi khongjang changsan khibana maram oiraga sarkar gi administrative function singda chauna kaiba thokhi. Nagagi lupsing asna chathakiba office picketing gi khongjang adugi ngasi nini chanba numita Senapati District Headquarter da Senapati SP ga chauna muknabagi thodok thokhi. Maduna maram oiraga Senapati SP gi gari adu amang ata thokhi hairi. Operation Sindur gi matung Manipur yauna awang nongpok state singda security challenge kaya thengnari haina RK Ranjan na phongdokre. India na Pakistan gi mathakta chathakiba Operation Sindur matung China na Bangladesh amasung Myanmar ani gi strategic partnership sagalakpagi chang hengalakpana Manipur amasung awang nongpok state singda security gi challenge kaya thengnari haina former Union Minister of State Dr. RK Ranjan na Prime Minister Narendra Modi da ai bacherol thaduna khangankre. Former Union Minister asina Prime Minister da thaki bacherol aduna maru oina hairibadi oirakliba phibam sing asina lebak asigi internal security da singnarakliba sing asi kupna neinabagi tangai fadabalei. Inglising ani kunmathoida Myanmar da military ku lakraba matungda civil war thokpada natana refugee kaya lebak adudagi chenthora-khibani. Ku aduna maram oiraga Arakan Army amasung Kachin Independent Army yauna khulai paiba loop kayagi activities sing kangkhatuna madugi Safu, Mizoram, Manipur amasung Nagaland yauna Myanmar ga yumlon nana leiriba state singda chauna phangli. Myanmar da thokliba irang aduna maram oiraga Sagang region amasung Chin state ki Myanmar macha lising humfunipan ga chatruk rom Manipur amasung Mizoram da chensilakhi. Chensilakiba refugees sing adu ayambana Kuki zo fruki miyoi singni makhoi lebak asida chensilakpana hana leijaramba resourcing hena sizinnarakpa amadi lamdam asigi demography da chauna kaiba pire phibam asina Manipur da lal asi thokalakpani. Nakalamarom da malimgi superpower kayana saugalaga Bangladesh da Jamaat-e-Islami amadi Harkat-ul Islami Bangladesh na chingba kaya mapangal kangkhalakpana yumthang nana leiriba leibaksing da chauna threat oirakle. Masina Assam, Meghalaya amasung Tripura asi yamna kudong thiningai oiba mafamsing oirakle. India gi awang nongpok region da oirakliba geopolitical gi dynamic asi yenglaga North-East state singi oiba internal security gi akhanaba draft political framework ama thambagi tangai fadabalei. Masigi manung channa Manipur da thokliba irang asidasu akhanaba midyeng changbagi tangai fadabalei. Reason asida tangdulay taba hanjilaknabagi damak law enforcing agency pumnamak sizinaraga illegal immigrants sing masamasagi maramda deport tawba amadi khulai paiba loop khudimag wari sanaduna tungkoina chatnaba yagadaba warisin ama purakpat natana atopa lambi leite hairi. PM na ichaw mayok nariba NE gi CM Singh Manipur gi Governor ga wari sanaduna mathau taba tengbang pigani khangankre. Prime Minister Narendra Modi na ichaw mayok nariba Assam gi Chief Minister Himanta Biswa Sarma, Sikkim gi Chief Minister Prem Singha Tamang amadi Manipur gi Governor Ajay Kumar Bhalaga wari sanaduna piba yaba support amasung tengbang sing pigani haina khangankre. Prime Minister na wari sanakiba sing aduda Assam amasung Sikkim gi Chief Minister yauna Manipur gi Governor gi maikaidagi ichaw na awapan ng liba kaya gi matangda mayek sing na khangankhe. Loinana Prime Minister gi maikaidagi su wafam sing adu lumna lawbuka loinana piba yaba support amasung tengbang sing pigani haibagi thajabadu pirakhibani. Assam da hojik fawbagi oina ising ichaw amasung landslide na sikhiba mi gi masing asi punna 13 sukre. Masigi manungda ichaw na sikhiba mi gi masing 3 ni.
Landslide na sikhiba migi masing na mangani Assam State Disaster Management Authority ki maikaidigi hairibana haukiba pung kunmari asigi manungda mioi amana isingi iraida chenthaduna iraknaduna sikhibani aduga anidi hojik fawba thiba khangdre Assam da hojik fawba ki oina district kunithoida mioi lakh manga ga lising 15 ichauna awaba mayoknare masigi manungda mioi lakh amaga lising 45 na tongan ba relief camp chahum ga kunithoida changjafam lawduna leire Manipur gi oina hojik fawbada ichaw mayoknariba migi masing asi punna lising 53 413 yaukhre Imphal East District ki mafam ayambasu ichaw mayoknari Sikkim gi oina landslide na army personnel ahum leikidre army personnel tarukna thiba khangdre Thodok asi ngarang ningthokaba numita Sikkim gi second da leiba military camp amada landslide na nung leibak na chingma kaya nansinkhibadagi asi anagi thodok adu thokhibani Sikkim gi oina tongan ba relief camp singda mioi kaya changjafam lawduna leire Kuki singna Metei gi san Hatlaga Pukhrabasu AR na Khangsinnadana Leire haina ikal na phongdorakli Chanungda Kuki singna san hat khida haina Assam Rifles na phongdokhiba wafam Kuki singbu kangkhatpani haina chapchana khangli haina iramdam kanbalup ikal gi advisor en sanatomba Metei na lamboi khulda leiba ikal gi office da paumi singa unabada phongdokre Mahakna makhata na me kunthra gi ayuk pung 10 ga minute kunthra rom tabada chanung awang lekai gi lanai gi yum amada leiba Assam Rifles ki post amadagi meter chamarom chathoklaga masing yamlaba Kuki khulai paiba kaya kumtharaklaga nongmai round khara kapthorakhi Nongmai makhol hek tabaga san khara chenthoraki thodok adubu ohoba singna san hatpo oiramgani haina AR da haiki adubu AR na Kuki singi manakta changluraga Kuki singna san hatkibagi khudam leite haiduna thodok adu ohoba sing aranba tahanki amadi Sagolmang police ki maikaidege su san hatpagi khudam leite haina thodok adu mana manil naidanaba sinki Me kunthra da thadokhiba taret khulmayai lekaidagi thosom basanta koba mioi amagi sanbi ama hanjilaktre haina thinarakpadagi ikalda chanungi thodoka mari leinabra thigatna bahairaki madugi matungda social media da Kuki singna san asiba ama chinglaga chatpagi video footage ama san mapuga yengminabada san adu basanta gi mangkraba sani haiba khangba ngamkhibaga loinana san chingliba mioi singi manungda chanung manakta leiba Kuki khul kharagi mioi yawi haiba khangle Kuki singna Metei gi yumda leiba AR post mayada meter chamarom chathoklaga san hatuna pukhraga AR na khangdaba sabaga loinana Kuki sing kangkhatpa asina PR lengak na action kaya tawriba si Kuki sing dadi karisu tawdraga Metei da onsinduna leire haibagi chapchaba khudam oire haikhi Imphal East District ta relief camp kuntarok hangdoktuna mioi lising 2 ga chahum changjafam lawduna leire Kongba turel gi torban kaibadagi khulkaya isingna thumjinkhre Haukiba numit kharani asida Manipur da nong leptana chukhiba asna maram oiraga ngasesu mafam kaya ising thumjinduna mioi kaya masa ki mayumda leiba yadana relief camp ta leinari Imphal East District ta khwaidagi hena ichauna sokanduna relief camp su masing yamna hangdokli Imphal East District ta punna relief camp kuntaruk hangdoktuna miyamna changjafam lawduna leiri Lengaktagi fangba pawgi matung ina Imphal East ki tongan ba mafam singda hangliba relief camp singda punna mioi lising 2 ga chahum gi mathakta changjafam lawduna leiri Masigi manungda nongmai bung thamchet school da ichawga mari leinana hangba relief camp ta hauzik mioi chahum changjafam lawduna leire aduga Imphal West District ki oina lamsangda khwaidagi hena relief camp hangdoktuna punna relief camp mapanda mioi chamri ga yankhai gi mathakta leire relief camp sing asigi manungda lamsangda hangba relief camp ahum thingjinkhre haide Imphal Turel Iril Thawbal amadi Nambul Turel gi ising imaidi khudong thiba thaki makhada hanthare haina Water Resource Department ki report amana haide Report asigi matung ina Ithai Beres ki gate number 1, 2, 3 amasung 4 hangdoktuna thamli aduga gate number 50 thingzille hairi Cherak asida Imphal East District ki nauna ising chensilakpadagi yum kaya thumjinkhre amadi lambi kaya chathok chasin tawbada khudong chadaba mayoknare ising thumjinkhiba singi manungda Bamon Kampu Lairenpad Uchekon Khunau Kongbu Uchekon Khetri lekai na chingbani loinana Kongba lambi su ising thumjinkhibadagi chathok chasin tawba ya Ngarang su district asiki manung channa kairau kendra gi kyamgai takthok mapalda Kongba turel gi torban kaikre masdanatana kairau makting gi maning thangba Kongba turel gi torban kaibadagi ising hajilaktuna Uchekon takhot ki yum kaya ising thumjin badagi safagadaba mafamda changjafam lawduna leikre Basikhong Kongba irong waikhom mapadasu Kongba turel gi torban kaibadagi Basikhong Kazipat Wangkhai Loman bina chingmagi akoibada leiba khulsing ising thumjinkhre Kongba Laistram Lekai desu Kongba turel gi ising patharakpadagi Laistram Lekai Wangkhai Pukhrambam leirak amadi ayang paligi saruk singda ising thumjinkhre amaromda ngarangdagi hauna nong tabagi chang hanthakibadagi Nambul turel amadi Iril turel gi ising sing imai khudong thiba thakdagi yamna hanthari hairi Senapati district ta ichawgi phibam luna leiri Maram pere lambi ke sarukta meter chama ising na chenthakre Senapati district faudna cheliba turel singi ising imai hanadagi ngasina hena wangkhalagle
Ising ichawna sokhalaba mafamda leiriba miyoisingda tengmangbagi thabak Senapati DC na achawba thodang lawduna hojik chathaba hokre. Ichawna sokhalaba mafamda leiba miyoi 213 safagadaba mafamda thangdokre. Miyoi 34 na Senapati District Council Office mayada hangliba relief camp ta thamkre. District asida ichawna maram oiduna miyamna may phangdabagi awaba mayoknari. Makata na may ki thabak tawribasingna may phanghanaba samjin sajinbagi thabak kanna chathari hairi. Amarom da Senapati District ki mafamda chingning haibagi thodok kaya thokli. District asigi manung channa National Highway 129A maram pere lambi kilometer chamarom haukiba nongmaijing numita ising na chenthakre. Hojik hairiba mafam asida lambi sembagi thabak yamna kana chathari. Yamdrobada numit humni mukti changkhigani. Lambi sembagi thabak asida Civil Society Organization, Fire Service, Indian Red Cross Society ki kangbunasu mateng pangliba asibu Senapati DC ki maikaidagi thagatpa phongdorakli.